Kurumjari North Window Ayuki morning analysis Ming Tavi Mampamapu Hano Makta Dong Yosrak Todama Tramokari Amadi Nasim Fana Fong Kiba Pauxing the Maru Bakari Yori have to Canada with Amakta study order and library was Amayamna Todo Hindona Kambira was Dr. KIRAN YENDREMBAM social activist was one of the Tramokari Takache was Zangasitongan Tombacha Fong Kiada Pauxing. Koi khana ne jing mamang da khoi ngarang se koi gi manipur gi amatang araba sport complex kumalapa kana kangnari main stadium da khoi gi ariba oldest durant cup hariba koi gi tournament sing ngarang traw fc imdi neroka fc gi koi gi hanba football match oina koi hodokre chaliba chahi si gi durant cup ki oina do masina koi gi manipur da kari ahongba sanaroi singda kari changes lakpa yabagi amadi mathang lakadar bachahi da su akhoi jo masigi field sida durant cup hariba sida akhoi su yaw ngamna ba kari karamba pambai sinaraga kamaina honaraga khoju yawong ngamgada ge hanan mathang lakadurba generation gi koi sanaroi singda kari puning thogotpa gi wakhalon changes ma porakpa yabagi amari durant cup sina koi manipur da koi gi manipur je koi gi sanaba kolom gi koi gi powerhouse ne haina ju hainari to masi kamani yingbininge koi gi ngarang si oldest koi gi durant cup haiba tare masida traw fc imdi neroka fc na koi ngarang si hodokre masi ki matang da koi gi khanane na jingai da haiba tare masi matang da tenta na so yam ngai koi durant cup se koi asia game nung the one of the oldest football tournament in asia nung the oi adugo world gi na manga suba oldest oiba adugumba game ne adu masi gi game durant cup tournament se masi football game haire tournament haige da uniko adu masi gi tournament se koi taseng na haige di from british army tournament to India's biggest high domestic cup oigiba adu makhal gi mani adu durant cup is called the saga of enduring glory and quite mine haine adu masi gi se 19 the 1888 ta masi gi Shimla da by Shah Henry mountain durant na haudokiba pot amani and koi smaina thajane smain lei adu durant cup se koi gi taseng na high durant football tournament society ga koi gi all India football federation ga anina punna khusam narga sinba adu makhal tournament mani tinji team kumari including ISL team aduga ikogi I-League club aduga Indian Armed Forces ki team sing punna to bopo ni aduna mosmai jo hai is a curtain riser for Indian football season and carried 137 years of legacy na ko da mai hai aduga sigi po se koina record ta koina Mohan Bagan jina khwaidigi yamna title lo ba hai huji phaw da moina champion of tra telak sure ka ne ko maina thengnai adu current champion di koi mamangi ko oigi ba se koi North East United football club FC Northeast United FC na haiba koi maduna 2024 ko 2025 ka di moi mamang da moi lawkre mamang du ko jeng jawi ne soi ko ada main tawi adana koi ojik tawriba 135 edition of Durant Cup ni koi ngarang koi gi adugumba mafam manga da India gi tongan ba haiba di koi na Kolkata adagi Guwahati Shillong Ranchi mati Imphal da ne koi sanai jero Imphal gi na ngarang to ba sana ba ngarang hogre masit koi na July kun manga da gi horaga August ki kulumdoi 2026 sport mai gadabani haina pot amakak lei ado Durant Cup siga koi Manipur ga koi haiba powerhouse adagi football gi yamna mafam kan ba India gi jaga da lamda mamadi ngasi iramda Manipur si oire mayamna hoji tamna hana khangnab degen hoji khangnab hore hoji mamang de koi gi sanagi ba angang gi under 11 gira 10 gi sana badu koi kanu na yam tinai koi gi final daga ka gi bitne koi world gi ba kanu ka ongak ta ko adna Durant Cups na yamna powerful of a message sama beyond just football madama p the unity in diversity have a potse it brings together army team ISL club I-League club and local team from across India the minor na unity and diversity have a potse mana Durant Cups gives pure powerful message to the people beyond just football and when high sidani adogamagi legacy and tradition mana the discipline spirit of the forces high tare adugi port adugi football for everyone mana piriba message then enduring glory kaine koina sum thengnai in short madu koina kaino mayam punjilakanda Durant Cup na piriba message kai haida play with pride stay united and respect the game and each other have a potse Durant Cup na pi aduna koina Durant Cup ki potse koina ngasai mamang aina hobuda thamjagi potune tasengna British Army tournament dagi India gi biggest domestic cup orgazu Durant Cup se is called a saga of enduring glory and have a positive oibnina koi Manipur gi players sing the su koi machine asoba madugi kaino message sama pi buga loina na koi football sana ning bagi aduga taseng na haraga di masida mayam ama koi gi
football lovers mayam ama manipur lei sing je koi even koi gi komalampa ki koi gi indoor kano gi football gi stadium gallery ga si chande mamang jo handak su even my capacity koi tajabada 27000 gumba 20 gumba oibra madu more than 34-5 kano gi laamgani hena mai panai adu masigi pot se koi na marakta organizer sing na ka tokan toribra ticket and thajal khang de mamang da mai haina basu le dum lai ko adu magi keno sisu yamna wangba keno ama oi magi trophy gi magi with cash prize yaw bose anu masigi run cup si yamna keno oi ba ari ba keno oi taraga su ji koina 135 edition sana bagi pot amanga si fangi base chai chami matakta sana ko pot se masi century hen gro hitro pot amani na ko anu masi tikta kaidna dum jathabadna football gi keno dadi yamna achauba pot amai koi ngai matung kamai yaw si gi habase manipur gon su team mani traw fc ne ka yaw ri na ko atopam pan yaw jar ga na manipur gi leiba player mayam se masi yaw bangam na kan hona bado hona min burga koi gi football keno sida koi gi mathang gi lakada ba andaki di world cup gi tangai ri ko sida indiana kari mo participate tro ko taraga di sigi duran cup sanai manung si mayam gi madu gi trial di yaw so no world cup participate to ahamba adum team marakta dum oiroi haning hai leti na ai sumai ra so thamninge thara chari tamo do mathang da lakchani basina koi gi nongmai chingdol da post office ki gari hijack tawraga koi gi postal bag 36 mai ta to kare mase karma fam thoi ba mafam se koi gi ngarang 27 July hai batare Imphal Utkul lambi da National Highway 202 gi Sangkai Kuki village to counter blockade chathabada kuki singna postal gari amadagi koi gi polam sing koi post office ke polam sing jamai thado bani ngarang kata thabana te koi gi nahan su bot daylight ta koi gi central force state force sing gi mamang mak ta to bani madu makoi gi site gi athing ma karim ta lekhide adu nahan thakhrabasu ngarang so mu haiba tari ke continue oina koi gi bag 36 se koi mai chahan krem di koi mai thadokre du masigi matang da lakchani bi se koi masina maram oiraga koi postal service makata na koi gi notice thok tri before suspend tawdana koi thamjilaga ne ma koi close tawrani haiba gi sum zeron thadu tawum si kamani ing biningi koi ngarang su thaba na han su thaba masi leiba mafam du da duty taraga leiba koi gi central forcing state forcing gi maikai da gi su karim ta ju koi athing ba leitaba madu tawgunu haiba gi su apha pun bu su leitaba masi una do makoi da tawse dum yaraga dum continue sum taw leiraga di koi highway se kamaina free movement oire na haiga dori bano mamang da so khang hai oja mayam so koi free movement leire na slok thok chop leire do free movement marak sida tongan ba mi ke person oiba koi gi document sing kala mai tharak pa hai bisi masi kana gi asoi bo oiga dori no masi kamani yeng bini masi gi process kana gi asoi ba hai ta gam se law and order kai tharak pa gi pot mami do yan so reflection of lak pane do sing the law ma tam da law ma hai bisi sing the law sing thinu ngani implement to ngam de sanaba ngam de hai bisi swai de mayek sing atai aru koi constitution gives the parliament the power to protect postal system and a burning mail violates public property plus communication right so it is punishable and port amakak lay sigi matung da constitutional basis te yam kan the parliament met this law under entry 31 union lease and can restrict the act under article 19 clause 2 to protect public order and communication and yauri bako aruga in post office act 1988 hype tareko under the indian post office act 1988 the pc 1 year jail for injuring letterbox and its content and port period bako adu sigi port si piba taraga su ngasagi port ta bns 2023 gi matung da the misconduct decision public property criminal forces adu gi port lakwa taraga madugi port magi punishment yam chawi adu koina sigi port matam si yam luri se koina ta sengna se for burning aduga injuring postal of post office letterbox or its content oi kana 1 year period do hojik indian postal act 1890 in a piba taraga su ngasagi port am nakalama da destroying misappropriating postal article to the kari like the under 1898 act earlier madugi provision for theft misappropriation or kind of destruction of postal article with punishment up to 7 years imprisonment plus fine and amak layebako adu sigi pot mayam se many of these open but oblique penalties were removed by the Jan Bishwas amendment of provision act 2023 high business man lokthokre have pot amasu layebako now this act mainly has fine except for letterbox office matak the pig natana high aduna madugi posida koina section 69 of the unlawful preventing of delivery of mail sa kai the 6 month or fine of the 500 katang piebako aduna sigi pot ta koigi potsi ku yamaru ibadi indian post office act 1898 to
and Bharate Naita Saita 2020 ge ale IPC lerambase sigi matungina magi pamam tokpa magi punishment me amam pi be amung de koina the Prevention of Damage to Public Property Act 1984 gi magi section 3 gi matungina 5 years or fine or both madu gi pot lady section 69 of Post Office Act the 6 maro fine ansa hijab du leire ko aro unlawful activities oblique UAP gi the only if the act was done as a part of terrorism and a pot am yawne bas maina mai thado pose thi yaw ta ga di only if the act was done as a part of terrorism hay pose dai koin hujiki ukhul gi jaga da di masigi pot da UAP ekise unlawful activities act or UAP eki makha da madugi punishment piba yagani haiba pose aina thajaba lejai maram ni madugi potu ji kuki khulai paiba lalo kanguna katukan tobune ne kodi ubuni ne ko ana sigi pose mayam da terror pon ba mayam gi public property damage to pot mayam dugi makoi da pibam dokpa mogi mayam do kan to yai aduna madu koina even madu koina ngasai gi section 326 of the BNS natraga PDPA eki madugi the madu higher punishment piba yabai manung do de koi BNS ki section 326 pa laga di madu 7 years fine natraga board madu ya have pose sumbo posting je koina ngasai gi law thugari ba law masaka makta law pari ba kangu singse punishment mai pi hodraga di masi hena farak taba makha taba da koi anda kisna anek su bu oraba maliko moina mai thado kotam to si pot se me mathung thung tor kanen khali aduna postal gi sumbo pot me am thado posi Indian Post Office Act 1898 ke yam pick punishment oyena khali 1 year natraga fine natraga board ka high base aduna ngasai gi koina BNS ki section ngasai gi koina 326 mai 7 years span be aba duga the Prevention of Damage to Public Property Act 1984 gi madugi section 3 the 5 year of fine or board and to base masung pot mayam se palaga masti hen kan ma panjalaga post to buna masi maka da thon da jen mating pangane smai tamjani ka jari da mathang se koi gi kumlai bridge na koi Chuchanpur Frezol Chandel amasung Tenopol Manipur laingak tagi to khainabagi lambi yat khre chahi asi gi July 10 da Chandel district ki Jemnom village amadi Chuchanpur noloi village ani gi lonaba gumpi turel mathakta kuki zo singna narco terrorist sing dagi khoi gi drugs la lon badagi haiba tare fanga kwa sel singna khoi gi sakhiba thong sing asi khoi jathok jasin tawnaba amadi ayat apple lektana ba haiba tare makhoi gi maikai dagi oiba kuki zo singi maning tamna ayat apple leitana jathok jasin tawkhre amadi kuki zo singna chahi ahum hena tanduna lakhiba hingsagi thodok kaya chatharaktuna akogi lakhiba adugi mahai fangba haure haina kuki jogi maraktagi harau nuai basu koi phongdor namse kamani yingbibe ai makoina tonganba aranba lambi dagi taluba selna sakhiba thong asi makoi khara khaktagi oiba makogi kangluk khaki oiba phawdok phawjin yaba makoina hura lambi oiba yabada haiba tare masigi makoina ningtamna chatpada e apan leroi haibagi amadi chahi ahum hena makoina talaga lakpa demand singi marakta thong saraga makoi khaki oiba phawdok phawjin yabada masisu tangai fadaba makoi harauba nungai basu koi phongdokre masida makoi oiba tongan ba Chuchanpur Chandel amadi Prejono chingbasing makoi phawdok phawjin yabada e apal leroi na masana boli oina haiba ngami bisi masi kayam chumma kadori bano masida tongan ba koi state ki makai dagi amadi masi tongan ba site ki haiba tare masi mieng changbi roidra masi makoina adum ngamaga da adum leiraga dra makoi freedom haiba tare masi da fangi bse adum masi kamani ing bining da sim tang unauthorized oiba pot to ba haibse Indian law na tongan ba multiple kaino ge act ma ama apply to godum phaba punba maduga punishment piba dum yaba pot ni Manipur da u da kuki kangu na mamang da German road tiger road torome da mamang da koina madu green tribunal da file kaino ge case ka file tor kan hoji adu thing kotan to lei aro hai ba hoji ki bridge saba matam su government ge knowledge laite government ge knowledge laiter ga di if it is built without government or environmental approval madu yaudna saba taragadi Environmental Protection Act 1986 ki matungina madugi potu madu dum punishment phangbe yai adagi amarom da River Ganga Rejuvenation Protection and Management Authorities Order 2016 ki matungina madu 10 lakh phawba madugi fine to yai adagi madugi potu koi tongan mayam ama pibe ya bai manung da madugi koi gi BNS ki Bharatiya Nyaya Sahitta gi 2023 ki section 431 ki matung mamang da IPC ki section 431 adum orami ko mamang da diko madugi matungina madugi potu punishment pibe
piba yaba yaba mayam lay madugi pot mayam ama tawdo potuna madugi koi neglect tawro lay potuna punishment phang dabuduna masi kusira sira tawba yaba pot mayam moi tawsilakpane ba ado municipal ek natraga building bylaw gi building bylaws the piba su mogi koi swai demolition tawthokpa yaba refine thien ba yaba pot even 50,000 1 lakh TBI kai su lay bane ba ko aduga if negligent construction entering life labor taragari but this nai chaita ek 2023 gi magi section 290 gi matung in data re madu punishment do magi 6 month forward imprisonment ma PBI aduga 50,000 of board PBI aduga ngasagi bridging se sabu matam madu unsafe oraba aduga endanger oraba public ki worker gi adu madu moina kano yaudra na legal kano amta yaudra madu oi han law tabani madu gi matung ina moi fine me amam dum tobu yabagi punishment PBI bi lay adu madu gi court na su madu zero tolerance thambira kanda madu unauthorized over construction to the even madu gi pot to the demolish to na haiba pot lay gadabani adu hoji court na madu gi su moto case am gi su ai lokhat la lingi police na order su ko madu gi pot tawningi aduna sum pot mayam sigi ikoina thamjari pot mayam sing se ikoina sumaina si lay haraga su tobum thokpa magi concerned competent authorities sing duna kaino hai tare ko kaimta thawak paikhalak tragadi madugi potuna maram wara kan de khogi communication phanabai damakta lambi thong yamna daka oi aphaba adubu madugi lambi thong du de ikoina swaida manipur gi tholai bi irang 2023 gi me ohum de gi tholai na hoji hari mamang de plan tholai bi irang ngasi lotion mangam da lei ba se drug mafia cartels narco terrorism mayam gi magi leiba paisagi magi kaino senthok lambi se ekhogi manipur gi chahi magi budget tagi madu double times ki almost oi haiba budget lei oi mokhogi drug te phangwa paisa je adana mokhogi paisa sing sina mokhogi mafam da mokhogi development gi nama da praja sing ga chamina na bai pot saraga mokhoina sengbat sagalaga mokhoini hena tongan bo world ma madugi sengbat na conquer tawno ba drug ki jaga madugi space ama so bom lawno hona bani na hai da ngamoi adana sumba bridging se government gi consent yaudana aduga kanogi even approval yaudana to postings di masi demolish to ko da thugai ga damni hai pot lei thugai da taraga di law je kon nga sai ja ba sing tamgi law pai ba kanguna poi da pukan kangan ba powerful oiba nga sai gi political powers adagi muscle power money power loina any form any kind of power sin ba ngamba kanguna iram da manipur gi soil se tong tong ko sira si to da india gi constitution gi adoga indian law gi akan ba law sing duna kem da fa ba pun ngam na to ba lei ba taraga di india si democracy pa leba ka mani election taroga miyang mute khalla kanda law bai kai khumna law gi mathak ta kanam ta leite law gi makha de koi pun ba lei hai ba ja masi onotaina ba wahan to konthok ama aduga aseng ba saktam amadadi ai khoi paisa paiba ka to karan tawba lana sel tanba black marketers sing natraga drug mafia cartels sing or so called narco terrorists sing natraga illegal immigrants aduga madugi pot mayam ama mase internal or external aggression to laganda constitutional machinery administrative failure toina mak breakdown toroga koi law breakdown to law and order to guide ba rule law chana handa ba kangu sing no tawudadi madugi pot ayaba pibu da silence spectator oina maduga koi gi kari haitare law enforcing agencies sing natraga lenga posing natraga marile na concern authority laibududi arana pot ama praja miyamgi punsi si ta sengna haragadi yamna line pikham na give yaba aduga punsi ji kaishu laitana khanbadung ubududi madum thong macha amadi haiba thong ama haiba aduga thong amadri hawrakana maduna mayiktagi majaw hakar mayam amadum madugi maiwaidana mutangoi olhan bi yaba pot laibani na masi logi matungina sera pihoba natraga madu chapchana mamangi amuksu thugaina ba tawgiba amukak mamangi lengak lengai du uzaki andaki lengak na su madugi kenogi reimbursement taroga madugi approval pithopogi pot natabida thugaira kanda lengak noina fazana madugi with proper guidelines safety yauna madugi poching sabana hena chungani nei smai thamjake tagachari taw mathangda lakchang so koi thani fazalaro fawda IDP singi rasan mani sing koi senfam se phangtabadagi haiba tare manak nakpada lairiba SDO na koi gi numidang wairam fawda sel changlak lagani hairam badagi ngasi forward changlak tri koi gi chatliba chahi asigi june amadi july thagi IDP singi pibam thokpa rasan mani gi senfam ngasi fawba laingak na pirak tabadagi koi gi hingnaba hotnabada waraba IDP singna makoina lairiba relief game gi amari DC office singda thomjenduna thagi pifam thokpa rasan mani pibiro haina khongjang sangchin lakpada adubu masigi thajaba pirak badagi akoi tumina lairubani adubu numidang wairamda sel asi changlak lagani haina lairambadu changlak tabadagi Bishnupur district ki IDP singna shutdown lauthok khogi lauthokhibaga adu yaithok khren su haibiri na masida
lakchani bise khogi thani hena IDP singi phongwam thokpa mani rasan haiba tare rasan mani gi masi phanglakta basi makoi de thengnaram gada ba awaba sing masida numidang oiram da changlak lagani na hairam maga changlakta bagi awaba sing si masi kayam makoi da awaba se feel tawrongani amadi makoi awaba sida kari de makta tha mani dum sot laga leiri bano pibam thopududi adum matam chana chana pibiba ya da bra makoi sim mayu makai chaaga lanjena ga leiri bani adubu marak sida makoi pibam thobu da sum jil tawraga pi de bithamba se masada gi khogi wakhan da henna khoi pressure lera kanda thoning da thodo kari karam so khoi tholoi so ani ga leiti masi matana kamana thambiningi da mus yam chume koi ngarang ge IDP scheme yam je khanar motam da yam thin ngai ta badum phawi ko de ko do lengak na ngasi phaw da pirak pa thaja yam kano taude adum fulfill oidana lei adagi makoi gi sumber san mani singchang ta bai yam na lady ba punchi mahing du yam ngai ta pot amani adu moina sumaina kano da ration phang lady harak matam da madugi thajaba pire haiba reshona kanda thajaba piraga sumadugi pot sempom chang ta badagi amu makha ta na kan tawre haiba dagi somda na mu thajaba pirak badagi pesimbuji ki IDP sing na shutdown yaithokre hana pot ama koi gi khabar gi pot ju mamai ani long bodong nai koi gi adum pau sing se nakan ani hai tare sumasu ya ba lan su ya ba na phong man ba mukh yawe aduna sigi pot sing sine koi pau si am chamam na li adu anyway sigi pot si da oi tar ga su koi na mapung phana madugi pot ta IDP sing gi oina thabak throm pangkhap ngam da pangthop ngam da haiba se concern authorities sing lenga ki asun bani aduna masigi pot si di athu matam da madu thabak to onthop pi rakan da masigi phangbom thokpo sing si phangan biuduna miyo bagi punsi khong gi magi right ching mayam ama adum violate to khonggaung no ga leiba chap manana leiraba masagi property sing na taga life ta threaten or possible ta madugi pot stable ohen bangam dringai da makoi gi kesting phangjaba pot phangan da haibasti masi lo pari basing lo do makot ta par khonggaung no ne lo da bangam moi nei smai tum siki taga chani da mo do aroi bone lakchani gi bise akhoi gi hojik sik se tongan ba issue kaya ma thok pa tar ga so khoi gi manipur da haiba tare manipur gi khoi gi territorial koi integrity da singnar khuding mak thengnana ba koi gi sem sare hana koi UCM gi ma ke ju thamai manipur gi territorial integrity gi singnar pa amata UCM na tumina yengduna leiroi hana UCM gi maike de su koi phongdor li tha sigi tara tareta the development magazine da koi gi Rajib Bhattacharya na koi gi tawba report amada haiba tare India Myanmar marakta gi leiriba boundary issue gi losanaba honabada koi gi manipur gi lam khara haiba tare koi gi lam saru khara su yauki gadra haiba gi su koi gi tonganba state amada gi koi gi reporter Rajib Bhattacharya na koi magazine amada masi jeron je phongdor khibani lakchani bidi koi gi manipur gi leiriba ngamkhai sing asi mafam chana boundary tawidaba amadi masida yana ba honarakpada koi gi India lenga na so koi manipur gi oiba lam saruk sidagi mingon da pithokpada khara yaukigadra haiba gi su chingnaba lei haina su atopa state ki haiba tare magazine dagi koi phongro ko koi thengna khare thong aroi boina kamani thambini madugi poto diplomat haiba poto da hapak pane adu madugi poto da yauri si koi gi as an official document sent by the diplomat mention a proposal being examined by the Indian government to complete the demarcation of the boundary between border pillar number 65 and 68 along Manipur border with Myanmar. The document says 1.4 square mile is proposed to be exchanged with Myanmar following a proposal from the foreign secretary and tawgiba posi matang oigani na khalle ko masi yamna farak taba poni aduga masi aikoina masi posi tarai na lobu yaroi mamang de koi kabo beli pitokpo gi matang mayam ma koina dum mar pitokki besi to yamna controversial oiba koi gi part ama koi gi boundary gi Manipur border pillar number 64 68 ta ujiki Molsam gi border pillar number 75 and 79 more da amadi border pillar number 88 and 895 choro khunou da sigi thokoi pot adum lei pot ne sigi pot mayam je mari thola ga sumain lei nge marakta hujiki the diplomat ta hari poto an official document seen by the diplomat hana haiba pot am yori ba ure haiba ne moina development uraba chema official ba chema gi matungina ngasa 1.4 square miles pitu oni and proposed to we put among us agi from foreign secretary gi proposal na haiba posidi yam live activity masa UCM amukon to mayam civil society organization mayam na ngasi fawda ekoi Manipur gi territorial integrity madugi kanogi yetumoto na pakpa amabhota madu compromise to oi madugi pota war kanada da koi warushinam ta prokpia ro masigi posi henjen bi yaro hen tawna leibda hojik sumba pot acho pot
पोट अमा सिंगरक पा हाइबसी याम लाइबक थीबनी अदना इवन एकोगी होजिक वैली दा ngasi एकोगी मणिपुर की टोटल जोग्राफिकल एरिया की 10% ऑफ द टोटल जोग्राफिकल एरिया 10% ऑफ द वैली न ओय हारगसु लैबे याब मयाम तामिनब खुंदामिने 6-7% फापोनते सिगी जगह सिगी पोक तो सुमाइना मसी सेमदोक सिजन तोबगी मतम योरे मसी की पोट MLR LR 1960 से सेमदोकपगी मदुदा हेन हापचिनबगी इंसर्ट तोकचिनबगी मदुगी पोट दका ले हाइंग मतम द एकोगी याम पिक्चर ग्रब लमजे एकोई मी मसिंग नो नो हेंगलै जनरेशन डेकेड अमोंगी पोते हेंगलै मयाम जे मसी जे इलीगली इन्फ्लक्स ऑफ लोको मयाम जु यावनी स्वाइज द अमुकसु एकोगी लेजरिबे लमजे मचे स्वाइजन पिथोखरकान मणिपुर खुजिन ममाई पाक बस द लास्ट खुजिन ममाई जो फाउंग ले होदो तागरी मदु यामना फरकताना पोट मसु लाकनी अदना मदुगी पोट द एकोगी तसेंगना मणिपुर से तुम conflict zone amoina or crisis topic or problem topic issue them naina raga namsil laga lakwe pot ama tahanna bo khoda bo mayam ama hidden directors ngasagi magi phijang marum du gi hai tare madu gi pot tu sumaina tawna sin na bo khona pa madu gi script writer director creators mayam sing du madu kitang section bi bo fai madu gi pot tu de ekoi da sen uraiba puthuraiba development puthuri pot si de koina samtu phi mana do ko handu o ching matam da tumge loina mo ching thokpa ya ba dum lang dawna hana gi sa dringai matum dasan ba ya pot lakani madu pot ikang kang na ga pot ni madu tawi do fai ado tawna bo to bo su ngasai ko ni yam da contribution loi ba ngasai border pillar mayam ma ko 64 and 68 at Molsam and the border pillar 75 to 79 at More and border pillar number IT8 to 95 at Choro Kuno aduga ngasai gi propose keno to ngasai 65 to 68 along Manipur border with Myanmar and lady pot mayam sing se ningthi jana madu gi kano any concerned authorities India gi Manipur gi punum na madu yeng kana praja miyam sigi mathak tawji mai chai ngana mai amuk thaw hai chen be pot tawno pot se tawi do fai da development hari ba pot na fongai posina sumbo ibtara gadi lanbo ibtara ga su madu gi pot chap chaba madu gi mathak ta lalam ba tara ga action local pa chumam ba tara ga na karama makhan action local pa hai do na kal anmu ki pot yeng to hobuna yamna lewak shanti bo pot lakani na traga lewak sing mai holenga de hena mai chakani na ishmana thamjaningi thaga jari tamo aro jamna ju marik chumna su thambirame amadi ngasi gi north window ayuk morning analysis ming tabiri me apun pusu aro benu kurum jari amadi tongan tongan ba singi ma ke de gisu kurum jari Northeast window meaning tabiriba mayam punamakpu taramna okchari hauzik mapalamgi thabaki pau pijari ahanbada athubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisingna presentable and good communication skill leibetanatana masagi chahi kunmathoi dagina kuntrataret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabatanatana medical and insurance su pijagani hairiba thabak asigi thagi oiba salary lising kuntaretagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winingba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhai dagi haujagani Gulf license paiba miyoisingi thagi oiba salary lising yankhai manga dagi haujagani ahum subada Beharan water park ki female retail staff tara kauri hairiba thabak asi apply to biningba miyoisingna retail experience leibaga loinana yamdrabada 165 centimeter ki changda wangba oibigadabani thabak asi tauba miyoisingna piriba khudong chabasing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising maudra taretagi haujagani Pamarol gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV building hata New Chekon Road ta lengsin birau Sparkle Educational Service ki Career Counselor ki Female amasung Male ki ahangba post ani kauri
educational qualification MBA loiba oigadabani fresher amasung experience leiraba miyoisingna apply taubiba yagani hena akupa marol kidamak 7005063196 natragana 9366230077 da contact tawbirau natragana aikoigi office Sparkle Educational Service, 2nd floor, Northeast Window TV Building, Hata, New Chikon Road, Imphal East, Manipur da lengsin birau.